welcome back to my channel once again. Ngasidi subtitle ga kanoga thumbnail ga uraga budi khambirangani ngasigi aigi video se kai matang ga oidono habese ado mayam amna so dum aingonda personally aingonda dum hire pasi yawe room tour gi video thagalo aduga house tour gi video thagalo kaina habese dum yawe ro ado ai house tour gi video di ai thagat pa ngamjaro nai room tour gi video oina thagat charage house tour gi so matang sabal lai targadi atu so edum thagal na khona jage ado room tour gi video je hana pun yeng minarasi haidi yamna uchan bagi wana te so mi sing na so mai ngona so nushi bidana haira ko room tour ulo na adu gi sum hakka chabane mayam lana khanbi gano ado mayam video se hauzara mayam changminarasi yam kana kemta yam kana chawba room nate underga so ay ahambada mai thanda bido sumaina hana ucharage si hujik nungden da neba dorga so aina sumaina ai gi ping se aingonda yamna di ai gi vibe kadi chana de adorga so aina sum hujik phaugi di pink color gi curtain happy to khara leraga aina pink nattaba oina ama sindok charagani ado ai mai thalaga mu charage da phamung lai re duga sida nane sida igi video editing ke kai tawbam ne sisina sisina igi washroom oidoine sisina igi ko mathang no charake buko ada sida igi pochai khara thamme igi TV lere yam kana TV chawba nate mathak sida igi sum aina leigi bo pot myam dugi hapet keno hape kwai mathak ki sina ai cricket bat ne aina yam pamjabagi aina logi bane aduga sida poche khara lere sigi unboxing tawge video se ho myam yaw yeng bidadi yeng bio sigi video si jo aina hapka chagamne babana FIFA chat pagida FIFA world cup chat pagida momento pirak pagine ando si lere Maina anduga sisina aigi best part aigi room gi khwai gi favorite corner hai targadi ai sigi corner se aigi favorite corner ne ba aina khwai pamjaba aduga ai kokoj hida laga dum tumme ma ju mingjen mo yenga sije aigi pura aigi favorite ai sida khungo man han tong hi bage lokthokre ha phaudre aduga sigi sidi ignore to biro sigi sidi aina khara leraga aina khwaidagi aigi wish list hai dare si sida mayam aigi aina pamjaba bag aduga khungup mayam gi hapak na baina mafam thambane hojikti ado mama hoina kaina use story si sina aigi closet haidi pochai hapnaba ai phiron ke kai hapnaba sina ai closet lere mathak na suitcase ke kai hape aduga smile lere I have had video kaino ucharake chawba room de na table ko aise just bedroom bed rere anduga aigi aina hana haija gi do aigi favorite corner aigi love ai khungup sida pareng sana ai khungup khara thame sida so aina aigi khwaidagi pamba khungup khara lairi bako adu singdo oina thamak toine khara lairaga aigi special gift pibirak bane adaki si lere aduga sida
ꯑꯗꯨꯝ ꯐꯝꯃꯒ din adum sum aina sum thambaneba aduga sisina aigi childhood dream haitare aina pi ngai de yam pamjaba adu leibadi chahi phadri ai khongbu haite aduga su aina pi ngai de yam pamja kibdo aduga aina hojik chawra kan aina leijabane like aduga khongbade hojik haide haitre do su aina mai dum thamme aduga sida maina si kaisu like test di sida hana aina ma panda balcony macha true mandi laibako ayum sum di thonagum hangdogo ina ina tawnaba adu si laire aduga let's go to bathroom don chalasi bathroom han chachira bathroom han chalage ai bathroom se ai sijina de bai de mama ga baba gi bathroom don sijina ba na gi bathroom bathroom lere tagi bathroom sinagi wash basin no dua tagi bathtub kem tham de bathroom de hantrick halak tum lai ne bathroom je ai di sijina de bai bathroom de kam pana no phado tak sijina e bogo ai di mama baba bathroom to ani use to ba na mama de huran bane si lai myam je na aduga sigi na khwai phaba winter da ko yuzabaga lora ka da nusa pura winter or pura nusa yak na sai sina balcony machan si je uche myam la ga dum sengdo su dum haina to promise sparrow myam mai to be aduga sigi myam ore views na da khoi to rem ban ore degi laisang lai re aduga sida sumaina views lere internet sky hapam bagi hojik jio sinjal lere sina si thangna ba ka sina khoi naw gi ka oi doi ne ba ka bathroom ni dores da bathtub lere pot lere sida wash basin lere iba sida na balcony yam sai nu sai yam sai oi sida phom nu sai ya bi ani sida I'm taking a side from the let's go. Larry. Okay, next, my favorite room. My thala ulake. See na? This I come out Tommy. Duka aigi aham bagi kaino do dum ubirangani aigi video introduction tawbodo ayam matam da ayam video da istigi dum video introduction tawbani buko ado aina si je nauna si carpet rase aina pulap si je hapsan ge tawbani ba ado si gi thong se sine yadre ana ai si bok tang oisu hapani na traga si gi pot pulap na puthoga mapan dra ga ma use tawraga si je na topa carpet phigi carpet kumba mapan da thabado adu moina thar sirana khalline aduga sida so ai kem the product amta thamde adu ai ka je kem use tawdeba kaino siga sida na ai gi haidi cream gumba kai gumba lotion sing do ai naubi gi ka da loin thamme aduna just sida ai gi perfume sina bawana handa qatar ge le birakpani sina mamangi coco sinel ge ne sina hina australia de ge le birakpani sidi macha sidi aina laibane misho da yordo monte apippas na aina laiba duga sisu babana hana sa chalu bagi da porak pare my company gi best party ko si chokri si toga phamma photo nam gera ki gera ado ai di ki da banina use taude sumaina dum phamnaba hana hapeba hari sumaina tongana phamnaba haptu sobudi sida sida dum drawer malaga chimchoka da phammam hoiteba yes lore CCD just
sidana aigi file kai hape aduga sina aigi shoes ngaktane mathaka jo khara kai ni khom ki box kai aduga si singa lere ignore aduga sida ai video se room tour se sida matang sida dum lo sanjarage mayam room tour se yamna di yam chaw room budi natte adorga su mayam nungai bi taraga di ai video se haidi haidi sum nungai bi taraga di like share and subscribe to ba kaw biram gano aduga mayam sumaina karam karamba video pambi ge habdu comment bibiramo ba haidi challenge video tawro natragana haidi ato pa laidana ko aduga sum adumaina ngonda suggestion ju bibiro ba aduga aina sanga kanda su dum ai video do namna bu hotna jage aduga nangda ana vibe to 5 mayam aigi channel je 500 subscribers su sudore mayam sidasu aina chongthoga thoale ko fun with j blog aduga 399 subscriber ado mayam sat si video se lorak pada 500 subscribers su halase aduga 500 subscriber hek su bada I give away amasu pizza ge aduga kari give away pido no have the next video dai uchara ke na mayam sat 500 subscriber o hen biro aduga give away su tawjarage ado mayam video se nungai bitar di like share and subscribe to biramo ngasi ge oina di video se lo sanjarage bye bye